हिंदनिंगाई थीना निंगे होटनालिबा मैतै इचिलनाउ दिकोई पुनमंगना चाहे ओइनिंग जाति बिजाति ओइसनु मी अमगे थवाई लौबगे हक कनागो मी अमबोगी मनाक्ता लेते अदुना अखोई अमता ओइरगा मखोई मरा लेब मी खुदिंग मक्सिंग असे लोइनमक फादोगा मखोई चैराक मपुंग फाबा चैराक पिगदबनी अदुगा इमुंग मनुग लेब पिंग खुदिंग मक्सिंग असिदा अखोई नि ngambeba mating mating panga मखोई सबरे जमील ओइंगै दमक्ता होनगदब मयुंगी मयाम मपा अमसुंग ममा अदु कयाम वारमगनी मचा अदु नुमित कयानि थियो फंगत्र अदु अंगाउबा अंगाउबने हेनबने नुक्सीबा अंगाउबसे सिनि हेलेबा नुक्सीबा अस्सलामु अलैकुम वरहमतुल्लाहि वबरकातुहू अगी कोई मणिपुरी इचिन नाउ दो फंग खतंग थमजगे ngasi hojik ngasi fangiba asibasi yamna thamoi sokpa dumlo mawung matawni mioi bai khoi gi thawai si ita ilai lai na khanbra ba mioi bai khoi na mama amana macha si puk na ngai dunya da lak ngai damakta tha mapan tara na puraga dunya da pokpani chai ngau ge da mu ge da thi ge da oining boi jun ikin mama gi mi da macha gi nungsi ba kaidono kam moi da bune ba lekin ngasi gi si ba mi si si imung atu ki mioi sing aduna khangam ga taram matam da mama aduna karma ala moram gani ngaptam wakan da mai napchen biu bai sa nang imung da ai imung da thok poi ba dar ga di ai gi cha duna mit mani tarani thiwa phamlak traba matung da liba ki manung da sira ga lang thok mara tab liba ki manung da phumjal laga leirum ba du pau du taw matam da mayung gi mioi sing aduna karma ala moram gani Allah tabarak taala ne Quran da hayre kari la tahsabanna alladhina ghafilun amma ta'malun sinaisi e jalim jing na koine tawru polong kuding mak sing Allah ghafil nate Allah ne loina mak khangi lekin nang nang asi tawru kuding mak sing do madu Allah na soidan na koide gi pichar lorakane chahe oning ma jati oisano na koi gi sum mapu leidana na koi sum mapu ni han la libne ba loina mak chigi nang na ai gi mapu tongan ta su akoi punna mak tagi ngamba mapu mathak ta lei hai ba si akoi loina mak khangi na misi mi amma ani ne tawraga mayam loina ngasi chen dhalle adugum lo mioi sing aptam ta sawar to seng bayamna wa pham khangde emotion yam noi bai sa Allah tabarak taala ne siriba dum lo mioi adugi so awang ba thakta makfirat to biba am loin loina jannatun firdaus tama gi thikana simbi boi chanu adugum laba minungsi matalam mata faudadana fuba yaba puraba matungna amaga pidadana mabo siba do libaki manungda phumjal lamba haibase makoi wakanda kari su leite muslim community di pikpani makoi na kedodro mai koi lot kar loire haidok tar loire haina khanga lot ibne ba are bhai sahab na loading momong do lo lekin nang lot la kyam koi lot kadrobono loina mak tagi punna mak ubangam ma pu lei ha bai koi punna mak ki mathak ta bhai sahab aduga usitabagi chang kaya gi matik yam usitte hai matamda masagi makhundudagi wangmala laga samrau de chatlaga phumamine mi nungsi chanana muslim maitai community ababu khai da amma ta oina nungsina leiminna ba khul adugi marakta nang phumjalluriba aduga makoi marakta adum issue uthokallaga problem oi hinningai neba ayo maitai na koi kunamang naso tugum lo mara leiba mioi singado phau aduga pitho karigino na koina adum mara lei mi jokat kadrochi mioi ba amagi thawai se Allah tabarak taala na mapu ekoina semnate mapu na sembani lekin mioi ba ikoi gi thawai se lobagi hakti mapu na khaktani Allah khaktana ni mapu na mioi ba ikoina ikoi gi thawai lobangam bi shakti leite mi amana amagi thawai hatpadaragadi madugi islam da la ikari kanago mi amabu hatpadaragadi halliba mi adugi laman di kari na hamatan mi do amaka halaga hatpa madu laman ni ko islam da yaure larikta adu boy ko iside islam ki lam adum laba hukum adu chattabagi da maktam madu ki follow tawba ya dabagi ko ni follow tawdabani lekin mi amagi thawai je kaya ke matik yamna tange hamatam da aina mi am hatpa daragadi ai mi aduna karigumba ai hatpa pamagadi ai hatkane gunam da puroeba karigi mana hatliba adugi aina hatliba adugi lamal loina ai hatkane islam da yaudu bani si larikta maming pallaga haning de bai sap aikoi am to ena sahi kaya da gil nuksina lai min rakpani ngasi jo ikoi lambi da suro ga chat matam da apa ba mai tai myam phangi na
ꯑꯩꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯜ ꯑꯗꯨꯅ ꯃꯈꯥꯗ ꯍꯥꯏꯊꯕ ꯃꯇꯝꯗ ꯃꯊꯛꯇ ꯀꯥꯎꯗꯨꯅ ꯍꯥꯏꯒꯠꯍꯧꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯑꯃꯅ ꯎꯕ ꯃꯇꯝꯗ ꯍꯦ ꯏꯅꯥꯎ ꯅꯠꯇ꯭ꯔꯒꯅ ꯏꯆꯥ ꯅꯪ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯁ꯭ꯇꯦꯟꯗꯨ ꯃꯈꯥꯗ ꯍꯥꯏꯊꯔꯦ ꯍꯥꯏꯒꯠꯂꯣꯅ ꯍꯥꯏꯔꯛꯏ ꯀꯌꯥꯗꯣ ꯃꯈꯣꯏ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯒꯤ ꯑꯂꯥꯃꯟ ꯇꯧꯔꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯍꯥꯏꯔꯛꯑꯦꯕ ꯃꯈꯣꯏ ꯑꯣꯛꯇꯕ 4-5-10ꯅ ꯕꯗꯅꯥꯝ ꯑꯣꯏꯍꯜꯂꯒ ꯉꯁꯤ ꯑꯩꯈꯣꯏ ꯑꯃꯒꯤ ꯃꯔꯛꯁꯤꯗ ꯅꯨꯡꯁꯤꯅꯕ ꯂꯩꯍꯟꯗꯅꯤꯡꯉꯥꯏꯒꯤ ꯊꯤꯅꯅꯤꯡꯉꯥꯏ ꯍꯣꯠꯅꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯥꯍꯦ ꯑꯣꯏꯅꯤꯡꯕ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯑꯣꯏꯁꯅꯨ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯕꯒꯤ ꯍꯛ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯐꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯝꯇ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯐꯥꯗꯣꯛꯑꯒ ꯃꯈꯣꯏꯒꯤ ꯆꯩꯔꯥꯛ ꯃꯄꯨꯡ ꯐꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯕꯤꯕ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯈꯣꯏꯒꯤ ꯁꯕꯔ ꯖꯃꯤꯜ ꯑꯣꯏꯅꯤꯡꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯃꯌꯨꯝꯒꯤ ꯃꯌꯥꯝꯕ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥ ꯑꯗꯨ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯃꯆꯥ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯤꯕ ꯐꯪꯉꯛꯇ꯭ꯔꯕ ꯑꯗꯨꯁꯨ ꯑꯉꯥꯎꯕ ꯑꯃ ꯑꯉꯥꯎꯕꯅ ꯍꯦꯟꯕꯅꯦ ꯅꯨꯡꯁꯤꯕ ꯑꯉꯥꯎꯕꯁꯦ ꯁꯤꯅ ꯍꯦꯜꯂꯦꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯍꯦꯟꯃꯜꯂꯕꯅꯤ ꯑꯩ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯁꯤ ꯀꯌా ꯊꯣꯏꯗꯣꯛꯅ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯩꯆꯥꯛꯅ ꯍꯦꯜꯂꯛꯂꯕ ꯑꯃꯁꯨꯡ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯋꯥꯐꯝꯁꯤ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯍꯧꯖꯤꯛꯁꯨ ꯐꯥꯔꯤ ꯑꯗꯨꯅ ꯐꯥꯗ꯭ꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨꯝꯕ ꯐꯥꯗ꯭ꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯑꯩ ꯈꯨꯡꯒꯪꯗ ꯂꯣꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯂꯣꯠꯆꯟꯕꯤꯒꯅꯨ ꯅꯪꯅ ꯂꯣꯠꯆꯟꯕ ꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅ ꯅꯪꯁꯨ ꯖꯨꯂꯨꯝ ꯐꯪꯒꯅꯦꯕ ꯅꯪꯉꯣꯟꯗꯁꯨ ꯃꯄꯨꯅ ꯅꯪꯉꯣꯟꯗꯒꯤ ꯕꯤꯆꯥꯔ ꯂꯧꯔꯛꯀꯅꯦꯕ ꯐꯔꯦ ꯇꯧ ꯉꯁꯤꯗꯤ ꯅꯪꯅ ꯉꯁꯤ ꯉꯝꯃꯦꯅ ꯇꯧꯔꯕꯗꯨ ꯈꯨꯗꯥ ꯇꯥꯂꯥꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯅꯍꯥꯛꯉꯣꯟꯗꯒꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯂꯧꯔꯛꯀꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯕꯔ ꯖꯃꯤꯜꯒꯤ ꯇꯧꯐꯤꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯗꯨઆ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯑꯉꯝꯕ ꯃꯑꯣꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤ ꯑꯗꯨꯒꯨꯝꯂꯕ ꯃꯩꯇꯩ ꯖꯥꯇꯤ ꯂꯣꯏꯅꯃꯛꯇꯤ ꯑꯩ ꯍꯥꯏꯔꯣꯏ ꯑꯐꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯤꯡ ꯖꯨ ꯊꯛꯆꯜꯂꯒ ꯐꯣꯔ ꯀꯥꯞꯆꯜꯂꯒ ꯉꯥꯎꯁꯟꯅꯔꯒ ꯄꯩꯁꯟꯅꯔꯒ ꯂꯣꯏꯅꯃꯛ ꯕꯗꯅꯥꯝ ꯑꯣꯏꯍꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯔ ꯁꯦꯡꯅ ꯃꯨꯠꯊꯠꯅꯤꯡꯉꯥꯏꯗꯃꯛꯇ ꯅꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯈꯤꯁꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇ꯭ꯔꯒꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯉꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯅꯣꯡꯃꯗ ꯈꯠꯅꯔꯛꯇꯅ ꯁꯥꯎꯅꯔꯛꯇꯅ ꯅꯨꯡꯁꯤꯅꯅ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯑꯂꯩ ꯂꯩꯇ ꯍꯥꯏꯅꯔꯒ ꯊꯪꯅꯕꯁꯤꯡꯗꯨꯅ ꯏꯟꯁꯥꯡ ꯂꯥꯜꯂꯒ ꯆꯥꯃꯤꯟꯅꯕ ꯃꯩꯇꯩ ꯅꯣꯡꯃꯇ ꯈꯠꯅꯗꯦ ꯄꯩꯁꯥ ꯂꯩꯇꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯋꯥꯏꯔꯨꯏ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯄꯤꯔꯛꯏ ꯅꯈꯣꯏꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯕꯗꯅꯥꯝ ꯑꯣꯏꯍꯜꯂꯒ ꯉꯁꯤ ꯀꯝꯃꯨꯅꯤꯇꯤ ꯅꯥꯍꯜꯂꯤꯕꯅꯤ ꯀꯝꯃꯨꯅꯦꯟ ꯅꯥꯍꯜꯂꯤꯕꯅꯤ ꯇꯧꯒꯅꯨ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯂꯣꯜꯂꯨ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯊꯥꯗꯣꯛꯀꯅꯤ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯆꯥꯍꯦ ꯑꯣꯏꯅꯤꯡꯕ ꯃꯤ ꯂꯥꯛꯇ꯭ꯔꯣ ꯃꯩꯗꯥꯟꯗ ꯃꯨꯁꯜꯃꯥꯟ ꯑꯩꯈꯣꯏꯗꯤ ꯃꯩꯗꯥꯟꯗ ꯊꯣꯛꯈ꯭ꯔꯒꯗꯤ ꯁꯤꯕ ꯀꯤꯗꯦ ꯍꯥꯏꯕꯁꯤ ꯑꯃꯗꯤ ꯈꯪꯖꯤꯟꯕꯗꯤ ꯐꯩ ꯅꯈꯣꯏ ꯃꯩꯗꯥꯟꯗ ꯊꯣꯛꯈ꯭ꯔꯒꯗꯤ ꯁꯤꯕꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯁꯤꯒꯅꯦꯕ ꯂꯦꯀꯤꯟ ꯑꯜꯂꯥꯍ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯈ꯭ꯔꯒꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯍꯟꯖꯤꯟꯕ ꯅꯠꯇꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯥꯊꯤꯕ ꯑꯃꯅ ꯑꯩꯈꯣꯏꯗꯤꯅꯦ ꯁꯤꯕ ꯃꯇꯝꯗ ꯂꯥꯟ ꯃꯐꯝꯁꯦ ꯂꯟꯕꯨꯡꯗ ꯁꯤꯕꯁꯦ ꯁꯤ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯃꯤ ꯖꯣꯕꯤ ꯖꯤꯇꯅꯦ ꯃꯤ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯐꯥꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯩꯔꯥꯛ ꯃꯄꯨꯡ ꯐꯥꯅ ꯄꯤꯒꯗꯕꯅꯤ